Nongpu Krumjari. Howziki oina world the kwaidagi strongest and stable. Yamna power leba sakti leba madi belu kwaidagi wangba top 10 currency kari no haibadu masigi video asidagi khangminasi loinana India gi currency oriba Indian rupee INR asina kaya suba rank ta leiba no haibadu su yengsi. List asigi top 10 da leibasi United States ki dollar ni samna masibu USD haraga su khangnai masi pitribi pumbagi oina tara suba kwaidagi sakti leba belu wangba currency ama oina leiri hojiki oina India gi paisa ga changdamnaba exchange tobu matamda United States ki dollar amagi belu ga India gi 83.41 rupees ka manari hojiki oina masi matamgi matungina khara dumuk khinaba leigani. Number 9 da Euro. Forbes ki report ki matungina Euro bu world gi mapan suba strongest currency ni haina report tawri. Euro amagi belu ase India gi lupa 91 ga manari hojiki matamda. Number 8 Nipan subada leiribisna Swiss franc. Swiss franc pitribi gi oina khwaidagi sakti leiba belu wangba Nipan suba currency gi list leiri. Swiss franc amagi belu ase India gi 93 rupees ka manari. Aduga US dollar ga compare taragana Swiss franc amaga 1.11 USD ga manari. Number 7 da Cayman Islands ki dollar ni. Cayman Islands dollar ki belu ase pitribi gi khwaidagi stable oiba sakti leiba currency gi list ta taret subada leiri. Cayman Island dollar amaga India gi rupees 101 pachama amaga manari. Aduga US dollar ga changdamnaba matamdana 1 Cayman Island dollar amaga USD 1.20 ga manari. Number 6 ta British pound. Pitribi gi khwaidagi power leiba belu wangba currency gi list ta British pound taruk suba rank ta leiri. British pound gi belu ase asum angkalagli. India gi currency ga compare tawu matamda British pound amaga India gi rupees 105 ka manari. Aduga 1 pound amaga USD 1.26 ka manari. Top number 5 ta leibisna Gibraltar pound. Currency asi pitribi khwaidagi sakti leiba manga suba currency oiri hojiki oina Gibraltar pound amaga India gi 105 rupees ka manari. Aduga US dollar ga compare tawu matamdana Gibraltar pound amaga 1.26 USD ga manari. Number 4 da Jordanian dinar. Pitribi khwaidagi mapangal kanba belu wangba currency gi list ta Jordanian dinar mari suba rank ta leiri. Masi hojiki matam asida Jordanian dinar amaga USD 1.41 ga manari. Aduga India gi rupee ga yengnaba matamdana Jordanian dinar amaga India gi lupa chamaga 33.67 ga manari. Number 3 da Omani Rial. Omani Rial bu pitribi gi ahum suba khwaidagi valuable currency ama oina leiri. Omani Rial amagi exchange value asi India gi currency da pa chani ga 13 oiri. Aduga US dollar ga yengnabadana 1 Omani Rial asi 2.60 USD ga. Number 2 da leibasina Bahraini dinar. Currency asi world gi oina khwaidagi strongest and value yamna wangba currency gi list ani subada leiri. Bahraini dinar amagi exchange value asi US dollar ga yengnabada 2.65 USD ga manari. Aduga India gi rupee ga yengnabadana 221 rupees ka manari. Aduga list asigi number 1 da leibasina Kuwaiti dinar ni. Forbes ki report ki matungina Kuwaiti dinar pitribi da khwaidagi mapangal kanba belu khwaidagi wangba currency amani haina leiri. Kuwaiti dinar amaga 3.25 USD ga manari. Aduga masi India gi currency ga yengnaba matamda Kuwaiti dinar amaga 271 rupees ka manari hojiki matamda. Aduga loisalakpada India gi currency rupee asisu yamna tarubadi natri. Forbes ki report matungina INR gi rank ase